Hꯧꯖꯤꯛ ꯀꯧꯈꯥ ꯊꯥꯟꯕ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯁꯤ ꯇꯥꯜꯂꯛꯏꯅꯤꯀꯣ ꯀꯧꯇꯥ ꯃꯆꯥ ꯌꯥꯎꯔꯦ ꯁꯨꯃꯥꯏꯅ ꯇꯧ ꯁꯤ ꯂꯩꯕꯥꯛ ꯃꯔꯛꯁꯤꯗ ꯑꯗꯨꯝ ꯌꯥꯎꯗꯣꯏꯅꯤ ꯊꯥꯔꯤꯅꯤ ꯁꯤꯁꯦ ꯊꯑꯣꯏꯅ ꯁꯤꯗ ꯑꯆꯧꯕ ꯃꯦꯃꯣ ꯂꯩꯍꯧꯔꯦ ꯊꯥꯔꯤꯅꯤ ꯊꯥꯗ꯭ꯔꯗꯤ ꯆꯥꯗ꯭ꯔꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛꯇ ꯄꯥꯝꯕꯤ ꯊꯤꯔꯒ ꯇꯥꯟꯕ ꯆꯠꯄꯗꯨ ꯅꯠꯇꯦꯀꯣ ꯂꯧꯈꯥꯏ ꯑꯃ ꯊꯥꯔꯤꯅꯦ ꯍꯥꯏꯕ ꯑꯗꯣ ꯉꯔꯥꯡ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯔꯦ ꯄꯨꯔꯥ ꯀꯩꯅꯣ ꯇꯧꯔꯛꯏꯁꯦ ꯀꯧꯈꯥ ꯇꯥꯜꯂꯛꯏꯁꯦ ꯑꯗꯣ ꯁꯤ ꯃꯇꯦꯛꯁꯦ ꯈꯛꯇ ꯉꯥꯏꯔꯤ ꯇꯣ ꯂꯧꯈꯥꯏ ꯑꯃꯈꯛꯇꯅꯦꯕ ꯊꯥꯔꯤꯁꯦ ꯇꯣ ꯁꯤꯒꯩꯅꯦꯕ ꯊꯥꯔꯤꯁꯤꯅ ꯑꯁꯤꯐꯧ ꯀꯣ ꯑꯗꯨꯒ ꯇꯥꯟꯕꯅ ꯁꯤ ꯃꯇꯦꯛꯁꯦ ꯈꯛꯇ ꯉꯥꯏꯔꯤ ꯅꯨꯃꯤꯠ 6ꯅꯤꯁꯤꯗ ꯁꯤ ꯑꯃ ꯁꯣꯏꯗꯠꯈ꯭ꯔꯦ ꯅꯅꯥꯎ ꯅꯪꯒꯤ ꯌꯦꯡꯒꯦ ꯑꯦꯁ ꯑꯃ ꯁꯣꯏꯗꯠꯂꯦ ꯇꯣ ꯁꯤꯗ ꯐꯖꯔꯦꯍꯦ ꯁꯤꯗꯤ ꯇꯨ ꯁꯤꯗ ꯑꯆꯧꯕꯗꯣ ꯀꯣꯛꯀꯞꯄ ꯌꯥꯗ꯭ꯔꯦ ꯇꯨ ꯐꯖꯕ ꯉꯥꯛꯇꯅꯤ ꯑꯗꯨ ꯊꯨꯒꯥꯏꯌꯨꯀꯣ ꯑꯗꯨ ꯇꯣꯛꯑ ꯁꯤꯗ ꯂꯩꯔꯤꯅꯣ ꯄꯨꯔꯛꯎꯔꯥ ꯇꯣꯛꯅ ꯍꯜꯂꯣ ꯀꯩꯅꯣꯅꯦ ꯒꯥꯏ ꯃꯥꯅ ꯉꯁꯥꯏ ꯊꯕꯛ ꯁꯨ ꯋꯥꯔꯝꯃꯅꯤ ꯁꯦ ꯁꯤꯅ ꯇꯧ ꯌꯥꯜꯂꯣ ꯇꯣ ꯌꯥꯜꯂꯒꯦ ꯉꯥꯏꯈꯣꯀꯣ ꯑꯃꯨꯛꯀ ꯌꯥꯜꯂꯛꯀꯦꯀꯣ ꯁ꯭ꯋꯥꯏꯗ ꯑꯦ ꯐꯣꯟ ꯇꯥꯁꯟꯈ꯭ꯔꯦꯍꯦ ꯁꯣꯔꯤ ꯉꯁꯤ ꯆꯠꯁꯦ ꯍꯥꯏ ꯅꯪꯅ ꯍꯌꯦꯡ ꯃꯊꯪ ꯆꯠꯁꯦ ꯍꯥꯏ ꯁꯤ ꯌꯥꯎꯔꯝꯗꯣꯏꯅꯤꯀꯣ ꯃꯣꯠꯈ꯭ꯔꯦ ꯀꯦꯃꯦꯔꯥ ꯃꯃꯥꯏꯁꯦ ꯂꯣꯏ ꯋꯥꯎꯔꯦ ꯇꯨ ꯀꯧꯈꯥ ꯑꯆꯧꯕ ꯑꯃꯁꯨ ꯇꯥꯏ ꯁꯨꯃꯥꯏꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯇꯥꯜꯂꯤꯅꯦ ꯍꯥꯏꯕ ꯃꯇꯝ ꯌꯥꯝ ꯆꯪꯈ꯭ꯔꯖꯥꯠꯅꯤ ꯐꯩꯅ ꯅꯝꯗꯗꯤ ꯌꯥꯗꯕ ꯂꯣꯏꯗꯣꯔꯦ ꯇꯥꯜꯂꯤ ꯃꯤꯁꯤꯁꯨ ꯌꯥꯝꯗ꯭ꯔꯥ ꯃꯤ 8 9ꯅꯦꯕ ꯇꯥꯜꯂꯤꯁꯦ ꯑꯗꯨ ꯌꯦꯡꯉꯣ ꯁꯤ ꯃꯇꯦꯛꯁꯤ ꯈꯛꯇ ꯅꯨꯃꯤꯠ 6ꯅꯤꯗ ꯀꯧꯈꯥ ꯊꯥꯕ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ ꯑꯦꯁ ꯐꯖꯔꯦ ꯀꯧꯈꯥ ꯁꯤ ꯈꯨꯟꯒꯤꯀꯣ ꯀꯧꯈꯥꯁꯤꯗ ꯂꯩꯔꯦ ꯇꯨ ꯑꯩ ꯈꯣꯠꯂꯛꯀꯦ 2 3 4 5 6 7 8 9 10 11 12 23 ꯁꯨꯔꯦꯅꯀꯣ ꯁꯦ 19 ꯁꯤ 14 ꯁꯤꯒ 15 13 ꯐꯖꯅ ꯇꯥꯏꯌꯦ ꯃꯥꯏ ꯖꯒꯥꯁꯦ ꯅꯪ ꯖꯒꯥꯁꯦ ꯌꯥꯝ ꯇꯥꯏꯌꯦ ꯌꯥꯜꯂꯣ ꯌꯦꯡꯒꯦ ꯉꯥꯛꯇꯪ ꯌꯦꯡꯒꯦ ꯌꯣꯠꯁꯤꯅ ꯁꯨꯃꯥꯏꯅ ꯌꯥꯜꯂꯤ ꯈꯤꯇꯪꯅ ꯌꯥꯜꯂꯤꯁꯤ ꯌꯦꯡꯉꯣꯀꯣ ꯊꯥꯔꯤꯁꯤ ꯅꯠꯇꯨ ꯁꯤ ꯂꯧꯈꯥꯏꯁꯤꯃ ꯄꯨꯔꯥ ꯊꯥꯔꯤꯕ ꯑꯗꯨꯒ ꯇꯥꯜꯂꯛꯏꯁꯤꯅ ꯁꯤ ꯃꯇꯦꯛꯁꯤ ꯈꯛꯇꯪ ꯉꯥꯏꯔꯤꯕ ꯅꯨꯃꯤꯠ 6ꯅꯤꯁꯤꯗ ꯃꯤ 8 9ꯁꯤꯅ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ ꯄꯣꯠꯁꯤ ꯊꯣꯛꯀꯦꯀꯣ ꯈꯨꯠꯇꯒ ꯌꯥꯟꯁꯤꯜꯂꯛꯀꯅꯤꯀꯣ ꯈꯨꯠꯂꯤꯅꯦ ꯑꯩꯅ ꯁꯤꯗꯁꯨ ꯂꯩꯔꯦ ꯎꯔꯦ ꯁꯤꯗꯁꯨ ꯎꯔꯦ ꯈꯤꯇꯪ ꯂꯨꯊꯔꯗꯤ ꯅꯪꯁꯤ ꯈꯤꯇꯪ ꯍꯦꯟꯅ ꯇꯥꯗꯧ ꯃꯥꯜꯂꯦꯕꯨ ꯈꯤꯇꯪ ꯌꯥꯟꯊꯔ ꯑꯝꯇꯪ ꯌꯦꯡꯒꯦꯔꯥ ꯑꯗꯨ ꯇꯥꯏ ꯈꯤꯇꯪ ꯌꯥꯟꯊꯔꯒ ꯑꯝꯇꯪ ꯌꯦꯡꯍꯟꯅꯤꯡꯉꯤꯕ ꯑꯩ ꯌꯥꯎꯔꯤ ꯁꯨꯃꯥꯏꯅ ꯃꯥꯏ ꯁꯤꯒꯩ ꯇꯥꯜꯂꯝꯃꯤ ꯌꯥꯝꯗ꯭ꯔꯥ
ꯐꯅꯌꯥꯝ ꯌꯣꯟꯈ꯭ꯔꯦ ꯌꯣꯟꯕꯁꯨ ꯑꯃ ꯁꯣꯏꯗꯠꯈ꯭ꯔꯦ ꯁꯣꯏꯗꯠꯄꯗꯤ ꯄꯥꯝꯃꯨꯏ ꯁꯅꯥꯅꯤ ꯁꯅꯥ ꯑꯆꯧꯕꯅꯦ ꯁꯤꯗꯤ ꯑꯃꯁꯨ ꯁꯣꯏꯗꯠꯈ꯭ꯔꯦ ꯍꯣꯏ 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 ꯌꯥꯎꯔꯤ ꯁꯤꯗ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯅꯤ ꯃꯥ ꯍꯥꯏꯁꯤ ꯁꯤꯁꯦ ꯑꯍꯨꯝ ꯁꯨꯔꯦꯀꯣ ꯁꯨꯃꯥꯏꯅ ꯑꯅꯤ ꯑꯍꯨꯝ ꯁꯨꯃꯥꯏꯅ ꯀꯪꯀꯠꯂꯛꯀꯅꯤ ꯀꯧꯇꯥ ꯁꯥꯔꯛꯏꯁꯦ ꯕꯖꯥꯔꯗꯒ ꯌꯣꯜꯂꯤꯗꯣ ꯌꯥꯝ ꯂꯥꯏꯅ ꯈꯟꯕꯤꯔꯨꯅꯨ ꯂꯣꯏꯁꯜꯂꯒꯦ ꯉꯁꯤꯒꯤꯗꯤꯀꯣ ꯃꯊꯪꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ